好啦。ꯃꯧꯍꯨꯝꯃꯨꯛꯕꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯖꯔꯛꯀꯗꯣꯏꯁꯦ ꯃꯌꯥꯝꯅ ꯌꯦꯟ ꯊꯣꯡꯕ ꯄꯥꯔꯠ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯨꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯊꯥꯡꯖꯤꯡ ꯑꯃꯦꯠꯄ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯂꯥꯗ ꯈꯔ ꯌꯥꯎꯖꯔꯦ ꯏꯔꯣꯟꯕ ꯑꯃ ꯌꯥꯎꯖꯔꯦ ꯁꯤꯗ ꯃꯍꯤ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ好了，Mayam 맛이 짧게. 완 맛있다. 먹을게. 나. ꯃꯌꯥꯝꯅ introduce ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯊꯧꯖꯝ ꯗꯣꯂꯤ ꯗꯦꯕꯤ ꯀꯧꯖꯩ ꯅꯣꯏꯒꯤ ꯍꯥꯏꯖꯔꯛꯑꯣ ꯑꯩꯒꯤꯅ ꯂꯣꯡꯖꯝ ꯍꯔꯤ ꯄ꯭ꯌꯥꯔꯤ ꯑꯩꯒꯤꯅ ꯑꯉꯣꯝ ꯑꯣꯁꯤꯂꯦꯌꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯧ ꯀꯔꯝꯕꯅ ꯑꯍꯟꯅꯣ ꯑꯇꯣꯝꯕꯤꯅꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯊꯥꯗꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕꯅ ꯃꯥꯟꯒꯦ ꯍꯥꯏꯕꯗ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯀꯦ 하와 ꯃꯌꯥꯝ ꯈꯨꯔꯈꯨꯜꯁꯦ ꯃꯧ ꯃꯁꯦꯟꯅꯦꯕ ꯊꯥꯖꯗꯕꯁꯨ ꯌꯥꯎꯔꯤꯅꯦꯀꯣ ꯁꯤꯗ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯍꯨꯝ ꯃꯧ ꯑꯍꯨꯝ ꯂꯥꯟꯐꯝ ꯑꯍꯨꯝ ꯑꯗꯣ ꯈꯠꯅꯕ ꯌꯥꯗꯦ ꯀꯣꯂꯦꯖ ꯂꯥꯛꯑꯝꯗꯦ ꯃꯍꯤꯗꯣ ꯑꯝꯇ ꯍꯩꯊꯔꯛꯑꯣ ꯃꯈꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯣ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯄꯥꯠ ꯆꯥꯕꯁꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯌꯦꯟꯒꯤ ꯄꯥꯠꯁꯤꯡꯁꯦ ꯃꯌꯥꯝꯁꯤ ꯅꯄꯥꯛꯄꯤꯅꯤꯀꯣ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯃꯦ 하오래 Maya, video chạy cảnh tân nhìn cái nào
ꯂꯥꯏꯛꯁꯨ ꯁꯤꯌꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯀꯥꯎꯕꯤꯅꯨ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕ ꯍꯥꯎꯋꯦ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ ꯄꯥꯔꯠꯁꯤꯡꯁꯦ ꯆꯦ ꯃꯍꯤ ꯈꯤꯇꯪ ꯍꯥꯏꯄ꯭ꯔꯣ ꯃꯌꯥꯝ ꯆꯅꯝ ꯃꯄꯨꯝ ꯍꯣꯏ ꯀꯥꯡꯁꯨ ꯀꯟꯅ ꯆꯤꯛꯈꯠꯂꯦ ꯃꯌꯥꯝ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯝꯒ ꯈꯪꯗꯦꯗ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏ ꯑꯅꯤꯁꯨ ꯁꯥꯔꯛꯇꯦ ꯑꯩꯁꯨ ꯁꯥꯗꯦ ꯁꯥꯕꯝ ꯈꯪꯗꯦ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯥꯟꯗꯗꯤ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯋꯥꯔꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯨ ꯊꯣꯛꯇ꯭ꯔꯦ ꯏꯁꯤꯡ ꯊꯛꯄ ꯀꯥꯎꯔꯦ ꯀꯥꯎꯔꯦꯅꯦ ꯂꯥꯟꯖꯟꯕ ꯅꯪ ꯆꯣꯞꯅꯩꯕ ꯊꯣꯛꯆꯔꯤꯅꯤ ꯍꯥ ꯅꯪꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ
ꯀꯩꯅꯣ ꯇꯧꯔꯤ ꯃꯤ ꯍꯩꯗꯔꯣ ꯌꯥꯎꯔꯤꯕ ꯂꯝꯁꯦ ꯃꯤꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯆꯥꯛ ꯆꯥꯅ ꯑꯩꯈꯣꯏꯅ ꯄꯥꯔꯛꯄ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯐꯝ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯌꯥꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯁꯥꯎꯔꯦ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯣ ꯇꯧꯗꯦꯅ ꯌꯥꯝ ꯁꯥꯎꯔꯦꯕ ꯇꯧꯕꯗꯤ ꯈꯔ ꯍꯦꯛꯇ ꯀꯥꯎꯕ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯑꯩꯅ ꯄꯥꯠꯁꯣꯏꯗꯒꯤꯅꯦꯕ ꯄꯥꯠꯁꯣꯏꯗꯒꯤ ꯂꯩꯇꯣꯡꯗ ꯌꯨꯝ ꯄꯥꯟꯕ ꯑꯗꯣ ꯂꯩꯇꯣꯡꯁꯦ ꯈꯪꯗꯦꯕ ꯑꯃ ꯁꯉꯥꯏꯊꯦꯜ ꯔꯣꯗ ꯁꯉꯥꯏꯊꯦꯜ ꯔꯣꯗꯀꯤꯗ ꯑꯣꯏꯗꯣꯏꯅꯦꯕ ꯁꯂꯥꯝ ꯆꯤꯡꯗꯣꯏꯔꯅꯤ ꯁꯂꯥꯝ ꯁꯂꯥꯝꯗ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯁꯉꯥꯏꯊꯦꯜ ꯔꯣꯗ ꯍꯥꯏꯔꯗꯤ ꯁꯂꯥꯝ ꯍꯥꯏꯗ꯭ꯔꯁꯨ ꯁꯉꯥꯏꯊꯦꯜ ꯔꯣꯗꯅ ꯑꯌꯥꯝꯕ ꯈꯪꯅꯩꯕ ꯂꯩꯇꯣꯡꯗ ꯍꯥꯏꯌꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗꯩꯅꯦ ꯃꯌꯥꯝ ꯏꯝꯐꯥꯜ ꯋꯦꯁ ꯑꯩꯅ ꯐꯌꯦꯡꯗꯒꯤ ꯌꯥꯝ ꯏꯁꯄꯦꯁꯦꯜ ꯐꯌꯦꯡꯗꯤ ꯐꯖꯅ ꯈꯪꯅꯔꯝꯅꯤ ꯂꯩꯀꯣꯟꯒ ꯂꯩꯕꯗꯣ ꯇꯣꯝꯕꯤ ꯊꯕꯤꯠ ꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯝꯅ ꯐꯨꯝꯂꯧꯗꯒꯤ ꯄꯤꯛꯅ ꯍꯧꯕ ꯉꯥꯛꯇꯅꯦ ꯌꯥꯔꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯍꯧꯅꯔꯕꯖꯥꯠꯅꯤ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯊꯪꯗꯤ ꯈꯦꯆ꯭ꯔꯤꯒ ꯎꯇꯤꯒ ꯆꯥꯊꯔꯛꯀꯦ ꯀꯥꯡꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯁꯨ ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯝꯃꯅꯤ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯈꯣꯏ ꯆꯠꯊꯣꯛꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯑꯗꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯁꯞꯄꯣꯔꯠꯇ ꯑꯗꯨꯝ ꯂꯩꯅꯩ ꯑꯩꯈꯣꯏ ꯃꯧ ꯃꯁꯦꯟꯁꯦ ꯑꯗꯨꯝ ꯑꯗꯨꯅ ꯆꯥꯔꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ ꯃꯌꯥꯝꯅ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯃꯧꯍꯨꯝ ꯂꯥꯟꯐꯝ ꯑꯍꯨꯝ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯑꯣꯏꯗꯕꯅꯦ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯀꯩꯅꯣꯝ ꯆꯥꯕ ꯑꯗꯨꯝ ꯍꯧꯅꯔꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕꯀꯣ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯍꯣꯏ ꯋꯥꯈꯜ ꯃꯤꯅꯕꯨꯗꯤ ꯍꯥꯏꯌꯦ ꯑꯉꯥꯡꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯍꯟꯅꯤꯅ ꯆꯥꯗꯣꯏꯅꯣ ꯁꯥꯊꯤꯔꯦ.
ꯍꯧꯖꯤꯛꯇꯤ ꯑꯍꯟꯅ ꯁꯥꯊꯤꯔꯝꯅꯦ 이사 다가빼야 낫대. 거의 톡보다 해봐. comment Anh hãy là trả lời cái Bắt đi chân được lấy chân lại có 20 lối la là mình 25. Không có lề là mình. sắc tâm ăn được ạ Chắc là anh ăn mà 자희 đi năm bộ bộ là mình. จนที่ไปแอปแล้วก็ง่ายอยากไปแท้กันอย่าง Thật đi. các bạn thấy cái chuột là dài này ชาลีพี่ก็ไปนั่นเองวะ món thịt heo này rồi video nào mình ra ở quên ban support out được đi ăn đây Có đi full support nào. đi support này không này đợi xin đi này đi ở quên này ra này Khi mà hai bà đi thông bì bạn. à Bì rồi đó. một cặp thằng lại chúng nó nhỏ rồi ให้เจอ thằng bị เสียมซ่ากันเถอะเช้าจะจัดซึ่งเลยวะ người xa bây giờ cái này cũng bị thằng lại xa với ôi để mà gì liên rồi rồi thôi Lắm mà. xa kìa Tập ra cái mèo. à quên không bị quái băm giờ bị đấy chịu không thể này quá quên là tôi mà là kiếm Mẹ thành chụp bạc kìa. 아니 잘 갔다 오다고 잘 줘 그러면 다행이다 하고 싶어 아 자고 hay nó rồi kìa nó chỉ thuốc của chúng ta Thật là. nhưng mà thích gì thuốc của mà phải đồ như này bà em nhưng mình định nó bị giá chờ Cái người gấu gấu là hảo bây giờ sao lại kì. Hảo giờ nó chả. nó như là định giá chờ Ô kì hoài rồi chả được cái gì đó. ô đi ra thì mày đi ra Chỉ cho tiền lên năm nè. mama nhiều làm nhiều giờ như vậy Má làm mầm nên lời nhảy ra. 당연히 살 수가 없어 못 살아 다야 một cái tận nó chúng ta gọi là moli Mẹ làm cắm như cô. Cái mà nó
그러면 야이마 그러면 똥비 하이브도 하라모 라면다 ꯌꯦꯡꯕꯗꯕꯨꯗꯤ ꯂꯣꯏ ꯈꯪꯕ ꯄꯣꯠꯅꯤꯗ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯈꯪꯗꯣꯛꯆꯒꯦ ꯈꯪꯕꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ 인트로 ꯇꯧꯗꯦꯗ ꯇꯧꯖꯔꯦꯀꯣ 사오라나 아유 엄청나도 아무 다 짜라게 인트로를 ꯐꯖꯅ ꯁꯥꯕꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦꯗꯤ ꯌꯥꯗ꯭ꯔꯦ ꯑꯣꯚꯔꯂꯣꯗ ꯑꯣꯏꯔꯦ ꯀꯩꯝꯇꯁꯨ ꯆꯥꯕ ꯅꯠꯇꯦꯕ ꯊꯦꯡꯃꯟꯕꯁꯨ ꯇꯧꯔꯦ ꯊꯦꯡꯕꯁꯤꯅ ꯃꯥꯜꯂꯦ ꯆꯥꯕ ꯇꯥꯏꯃꯤꯡ ꯍꯦꯟꯇꯣꯛꯄ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯅꯕꯅꯤꯅ ꯃꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐꯣꯟ ꯂꯩꯖꯗꯕ ꯄꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯒꯤ ꯐꯣꯟ ꯂꯩꯌꯦ ꯑꯌꯥꯗꯕ ꯑꯃꯃꯝꯗꯤ ꯂꯩꯌꯦ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤꯗꯃꯛꯇ ꯉꯥꯏꯅꯕꯅꯤꯅ ꯊꯦꯡꯕ ꯔꯤꯜꯁ ꯅꯝꯕꯁꯨ ꯌꯥꯗꯕ ꯐꯣꯟ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕꯒꯤꯗꯃꯛ ꯁꯤꯁꯨ ꯋꯥꯏꯐꯥꯏ ꯁꯝꯃꯒ ꯐꯣꯟ ꯄꯩꯁꯥ ꯍꯥꯞꯄꯤꯕꯖꯥꯠ ꯅꯠꯇꯦ ꯍꯥꯞꯇꯦ ꯅꯩꯕ ꯃꯤꯅꯣꯛ ꯇꯥꯔꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯦꯀꯣ ꯃꯩꯒ ꯃꯨꯠꯈ꯭ꯔꯗꯤ ꯄꯨꯂꯞ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯑꯦ ꯃꯄꯥꯟꯗ ꯄꯨꯂꯞ ꯑꯗꯨꯝ ꯐꯝ ꯂꯩꯕꯤ ꯍꯩꯅꯧ ꯆꯥꯔꯦ ꯆꯥꯃꯤꯟꯅꯅꯤ ꯁꯤꯡꯖꯨ ꯆꯥꯔꯦ ꯆꯥꯃꯤꯟꯅꯅꯤ ꯇꯔꯥ ꯀꯨꯟ ꯈꯥꯏꯅꯔꯒ ꯑꯗꯨꯒꯤ ꯈꯨꯅꯨꯡꯉꯥꯏꯗꯤ ꯃꯧ ꯌꯥꯝꯗ ꯃꯤꯗꯤ ꯈꯪꯉꯔꯣꯏ ꯑꯌꯥꯝꯕ ꯃꯤꯕꯨꯗꯤ ꯈꯪꯉꯝꯅꯤ ꯃꯤ ꯀꯜꯂꯛꯈꯤꯅꯤ ꯑꯃꯨꯛ ꯃꯧ ꯌꯥꯝꯕꯩ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕ ꯍꯣꯏ ꯅꯨꯡꯁꯤꯅꯗꯕꯗꯨꯕꯨꯗꯤ ꯂꯩꯀꯣ ꯃꯤ ꯅꯨꯡꯁꯤꯅꯗꯕ ꯂꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯁꯨ ꯄꯨꯟꯁꯤꯅꯤ ꯈꯟꯅꯔꯦ ꯈꯔ ꯊꯣꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯀꯧꯅꯔꯅꯤ ꯁꯥꯎꯟ ꯊꯣꯛꯅꯤ ꯑꯗꯨꯝ ꯀꯧꯅꯔꯅꯤ ꯃꯔꯧ ꯊꯝꯅꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯖꯥꯠꯇ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯕꯥꯍꯟꯁꯨ ꯌꯥꯗꯦꯕ ꯈꯠꯅꯔꯒ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯦ ꯉꯥꯡꯉꯦꯕ ꯕꯥꯍꯟꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯈꯟꯅꯕ ꯅꯠꯇꯕ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯅꯠꯇꯕ ꯃꯤ ꯈꯟꯅꯕꯗ ꯎꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯇꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯕ ꯀꯨꯕꯣꯛ ꯌꯥꯝꯄꯣꯛ ꯂꯣꯏ ꯐꯩ ꯀꯩꯅꯣꯝ ꯇꯧꯗ ꯑꯉꯥꯡꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯛꯕꯥꯡ ꯆꯥꯏꯁꯦ ꯑꯉꯥꯡ ꯂꯧꯏ ꯑꯉꯥꯡ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯄꯨꯂꯞ ꯂꯧꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯅꯦꯝꯄꯣꯛ ꯑꯐꯕ ꯐꯪꯕ ꯀꯥꯏꯁꯦ ꯅꯣꯏ ꯐꯪꯖꯕꯗꯣ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯆꯥꯅꯤ ꯍꯥꯏꯕꯗ ꯁꯤ ꯋꯥꯠꯂꯤꯕ ꯃꯥ ꯂꯣꯏ ꯁꯤꯟꯕꯤꯗꯣꯏꯅꯤ ꯂꯣꯏꯅꯃꯛ ꯐꯩ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯐꯕꯤꯅꯦ ꯃꯌꯥꯝꯅ ꯄꯨꯡꯊꯥ ꯊꯥꯒꯠꯂꯦ ꯍꯥꯏꯔꯛꯑꯅꯦꯕ ꯏꯁꯥ ꯊꯥꯒꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯨꯝ ꯅꯣꯛꯁꯦꯅ ꯇꯧꯕꯅꯤꯗ ꯐꯥꯒꯤꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕꯒꯤꯁꯨꯅꯦ ꯅꯣꯛꯄꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯁꯦꯡꯕ ꯃꯥꯜꯂꯒ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯦꯗꯅ ꯍꯦꯛꯇ ꯀꯤꯖꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯔꯤꯌꯦꯜ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯁꯨꯡꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯀꯥꯏꯗꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ